ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯊꯥꯡ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯛꯏ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯑꯈꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯗꯨꯅ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯡꯖꯝ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯑꯁꯤꯅ ꯊꯥꯡ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯌꯥꯏꯇꯣꯡꯕꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯉꯝꯕꯁꯤꯡ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯟ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯅꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯆꯪꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯊꯥꯡ ꯑꯁꯤꯅꯤ꯫ ꯊꯥꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯩ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ, ꯌꯥꯝꯅ ꯀꯟꯕ, ꯃꯌꯥ ꯊꯧꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯅ ꯆꯪꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯁꯨ ꯊꯥꯡ ꯈꯔ ꯁꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯑꯉꯝꯕꯁꯤꯡꯅ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯑꯉꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯊꯥꯡ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯊꯥꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯂꯥꯟꯒꯤ ꯑꯣꯏꯅꯗꯤ ꯊꯥꯡꯁꯤꯡꯁꯦ ꯐꯅ ꯌꯥꯝꯅ ꯁꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯟꯖꯩ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯌꯣꯠ ꯄꯦꯛꯇꯨꯅ ꯃꯌꯥ ꯊꯧꯕ ꯊꯥꯡꯁꯤꯡꯕꯨ ꯁꯥꯍꯟꯁꯤ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯥꯡ ꯈꯔ ꯁꯥꯔꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯗ ꯑꯩꯅ ꯍꯥꯏꯔꯒꯦ꯫ ꯑꯉꯝꯕꯁꯤꯡꯅ ꯀꯣꯅꯨꯡꯗꯒꯤ ꯍꯟꯅꯔꯛꯂꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯌꯥꯏꯇꯣꯡꯕꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯊꯥꯡꯖꯝꯒꯤ ꯊꯣꯏꯕ, ꯊꯥꯡ ꯁꯥꯕ ꯅꯨꯄꯥꯗꯣ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯅꯤꯡꯊꯧꯒ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇ ꯄꯥꯎ ꯆꯦꯜꯂꯨꯆꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯒꯣꯜ ꯃꯅꯥꯏ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯊꯥꯡꯖꯝꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯉꯁꯤ ꯆꯪꯒꯗꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯍꯥꯛꯇꯤ꯫ ꯅꯍꯥꯟꯗꯒꯤ ꯆꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯃ ꯂꯩꯇ꯭ꯔꯗꯨꯅ ꯆꯪꯕ ꯐꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯊꯥꯡꯖꯝꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯔꯤꯁꯦ꯫ ꯉꯁꯤ ꯑꯩꯅ ꯃꯈꯣꯏꯗ ꯆꯪꯕꯁꯤꯗ ꯊꯦꯡꯅꯔꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯡꯖꯝꯒꯤ ꯊꯥꯡ ꯁꯥꯕ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯊꯥꯡ ꯁꯥꯐꯝ ꯍꯣꯖꯪ ꯑꯗꯨꯗ ꯊꯣꯏꯕ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯗꯤ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯅꯝ ꯑꯗꯨꯗ ꯗꯪ ꯗꯪ ꯌꯩꯔꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯁꯦꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯪꯅꯤꯡꯉꯥꯏ ꯃꯤ ꯑꯃꯇ ꯂꯩꯕꯤꯗ꯭ꯔꯕ꯭ꯔꯣ? ꯊꯣꯏꯕꯅ ꯈꯨꯝꯃꯤ, ꯍꯪꯅꯤꯡꯉꯥꯏꯗꯤ ꯂꯥꯏꯔꯤ, ꯐꯪꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯊꯥꯡ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯁꯤꯡꯕ ꯃꯤ ꯀꯌꯥꯕꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯅ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯅꯠꯇꯦ, ꯅꯪꯅ ꯁꯦꯜ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯅꯤꯡꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤꯅꯤ꯫ ꯃꯍꯥꯛꯀꯤꯕꯨ ꯁꯦꯠꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯅꯦ? ꯀꯔꯤ ꯋꯥꯅꯣꯗ? ꯁꯅꯥꯔꯩꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯥꯡ ꯑꯃꯠꯇ ꯃꯤꯅ ꯂꯩꯕ ꯂꯥꯛꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯊꯥꯡ ꯁꯥꯕꯗꯤ ꯀꯌꯥꯝ ꯂꯩꯔꯒꯦ? ꯇꯨ, ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯅ ꯁꯦꯜ ꯂꯩꯇꯦ, ꯑꯩꯅ ꯍꯪꯕꯗ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯥꯕꯅ ꯁꯥꯕ ꯂꯣꯏꯔꯕ ꯊꯥꯡꯁꯤꯡꯁꯦ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯒꯦ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯂꯩꯔꯒꯦ꯫ ꯍꯩ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ! ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯊꯥꯡ ꯑꯁꯤ ꯌꯣꯜꯂꯨꯒꯅꯤ? ꯅꯣꯡꯃ ꯅꯤꯅꯤꯇ ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇ ꯀꯅꯥꯗꯅꯣ ꯍꯪꯅꯔꯛꯈꯤꯒꯦ꯫ ꯕꯥꯕꯥ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯌꯣꯟꯖꯔꯒꯦ꯫ ꯑꯩꯅ ꯊꯥꯡ ꯌꯣꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯁꯦ ꯅꯨꯄꯤꯅꯤꯅꯦ, ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ꯫ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯀꯩꯊꯦꯜꯗ ꯂꯨꯡꯃꯩ ꯄꯥꯟꯗꯨꯅ ꯐꯝꯂꯤꯕꯁꯤꯡꯗꯣ ꯑꯅꯝꯕꯅ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯃꯈꯣꯏꯅ ꯍꯅꯨ ꯍꯟꯊꯤ ꯉꯥꯛꯇꯅꯤ꯫ ꯍꯅꯨ ꯍꯟꯊꯤ ꯃꯔꯛꯇꯨꯗ ꯇꯒꯠ ꯇꯦꯛꯄꯤꯅ ꯐꯝꯂꯨꯒꯗꯣꯏꯁꯦ ꯑꯔꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯌꯣꯟꯕ ꯊꯥꯡꯗꯣ ꯑꯗꯨꯗꯅꯤ ꯂꯩꯅꯈꯤꯗꯣꯏꯁꯦ꯫ ꯕꯥꯕꯥ, ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯥꯟꯅꯤ, ꯅꯆꯥ ꯍꯦꯛꯇ ꯄꯨꯔꯒ ꯌꯣꯟꯖꯔꯨꯒꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯇꯧꯔꯨꯔꯣ꯫ ꯑꯗꯣ ꯆꯠꯄꯗꯤ ꯅꯃꯥꯒ ꯆꯠꯂꯨꯀꯣ꯫
ꯌꯥꯅꯤ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯀꯦ ꯁꯣꯝꯗꯅ ꯊꯥꯡꯖꯝꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯈꯨꯂꯣꯟꯅꯕꯒꯤ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯊꯑꯣꯏꯅ ꯁꯅꯥꯔꯩꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯊꯣꯛꯂꯛꯇꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯌꯨꯝꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔ ꯂꯩꯔꯤꯕꯅꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯁꯅꯥꯔꯩꯗꯣ ꯉꯥꯎꯔꯕꯗꯤ ꯉꯥꯎꯔꯕ ꯑꯉꯥꯎꯕ ꯂꯩꯁꯥꯕꯤꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯊꯑꯣꯏꯅ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯁꯪꯂꯤꯕꯗꯣ ꯇꯟꯗ꯭ꯔꯣ ꯅꯈꯣꯏꯕꯨ ꯅꯌꯨꯝꯗ ꯅꯊꯧꯒ ꯑꯝꯇ ꯂꯩꯅꯗ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯑꯉꯥꯎꯕꯕꯨ ꯀꯅꯥ ꯂꯨꯝꯕ ꯍꯧꯅꯒꯦ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤꯗ ꯅꯪꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯨꯝꯕꯁꯦ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯋꯥꯖꯥꯎꯅ ꯅꯪꯅ ꯍꯦꯟꯅ ꯉꯥꯡꯕꯁꯨ ꯆꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯕꯨ ꯉꯥꯎꯔꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯁꯥꯎꯅꯤꯡ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯣꯡꯒꯥꯜꯁꯣꯝꯗ ꯊꯣꯛꯂꯛꯄ ꯌꯥꯕꯅꯤ ꯃꯍꯥꯛꯄꯨ ꯂꯨꯝꯂꯤꯕ ꯄꯥꯈꯪ ꯃꯌꯥꯝꯁꯤꯗꯤ ꯃꯥ ꯀꯔꯤꯁꯨ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅꯅꯣ ꯁꯅꯥꯔꯩꯕꯨ ꯂꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯈꯣꯏ ꯃꯁꯦꯜꯗꯤ ꯑꯩꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯅꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯃꯆꯥꯗꯤ ꯑꯃꯈꯛꯇꯪꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ 7-9 ꯀꯥꯟꯅꯗꯦ ꯑꯩ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨꯀꯣ ꯍꯦꯔꯦ ꯏꯇꯥꯎ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯒꯨꯝꯁꯤ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯁꯛ ꯐꯖꯕꯁꯨ ꯌꯥꯝ ꯍꯦꯜꯂꯝꯒꯅꯤ ꯁꯅꯥꯔꯩꯅ ꯎꯕꯗꯁꯨ ꯑꯩꯕꯨ ꯑꯣꯏꯅ ꯄꯥꯝꯈꯤꯅꯤ ꯑꯃꯔꯣꯝꯗ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯇꯝ ꯃꯥꯡꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦ ꯁꯅꯥꯔꯩꯗꯤ ꯑꯩꯒꯤꯗꯨ ꯃꯣꯏꯗꯧ ꯂꯩꯔꯕꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯊꯣꯛꯂꯛꯈꯤꯁꯅꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯁꯒꯣꯜ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅꯁꯨ ꯁꯅꯥꯔꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯁꯅꯥꯔꯩ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯌꯣꯡꯅꯥꯎ ꯃꯌꯥꯝ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯂꯩꯔꯤꯕ ꯅꯨꯄꯥꯈꯩꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯀꯗꯥꯏꯗꯒꯤ ꯌꯣꯡꯅꯥꯎꯁꯤꯡꯅꯣ ꯃꯈꯣꯏꯒꯤꯁꯦ ꯁꯅꯥꯔꯩꯕꯨ ꯂꯨꯝꯕ ꯀꯩꯅꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯒꯅꯤꯗ ꯅꯈꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯆꯠꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯃꯤ ꯍꯦꯜꯂꯔꯣꯏ ꯂꯦꯞꯐꯝ ꯐꯥꯎꯕ ꯆꯟꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯠꯂꯨ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯍꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯅꯪꯉꯣꯟꯗꯅꯤꯅꯦ ꯅꯪꯉꯣꯟꯗ ꯅꯪꯁꯨ ꯁꯅꯥꯔꯩꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯥꯟꯅꯔꯣꯏꯗ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯈꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯪꯁꯨ ꯌꯥꯎꯍꯟꯒꯦ ꯍꯥꯏꯕꯕꯨ ꯅꯁꯛ ꯑꯗꯨ ꯊꯤꯃꯜꯂꯤꯅꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯋꯥꯅꯦ ꯑꯩꯁꯦ ꯁꯅꯥꯔꯩꯒꯤ ꯅꯨꯄꯥꯅꯤꯅꯦ ꯑꯩꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕ 이붕어 ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯎꯕ ꯅꯨꯡꯉꯥꯏꯇꯦꯗ ꯄꯥꯈꯪꯁꯦ 이붕어 ꯂꯝꯕꯤ ꯑꯣꯟꯅꯔꯦ ꯁꯣꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯕꯨ ꯑꯉꯥꯎꯕ ꯀꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯦ ꯌꯦꯡꯒꯅ ꯈꯣꯏ ꯀꯔꯤ ꯌꯦꯡꯗꯣꯏꯕ ꯁꯅꯥꯔꯩꯕꯨ ꯂꯧꯔꯒ ꯑꯩꯒꯤ ꯁꯒꯣꯜ ꯃꯊꯛ ꯑꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯀꯣꯜꯗ ꯀꯣꯏꯕ ꯆꯠꯂꯨꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯅ ꯋꯥ ꯅꯣꯛꯏ ꯅꯪꯗꯤ ꯉꯥꯎꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯕꯣꯏꯔꯦ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯌꯦꯡꯂꯝꯗꯅ ꯁꯅꯥꯔꯩ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯃꯍꯥꯛꯀꯤ ꯑꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯍꯦꯛꯇ ꯆꯪꯈꯤꯅꯦ ꯉꯥꯏꯈꯣꯗ ꯏꯇꯥꯎꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥꯗꯣ ꯉꯥꯏꯗꯨꯅ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯎꯈꯥ ꯋꯥꯈꯥꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯊꯧꯔꯤꯗꯨꯕꯨ ꯎꯈꯣꯡ ꯑꯃꯗ ꯀꯤꯁꯤꯜꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯐꯂꯞ ꯌꯦꯡꯉꯤ ꯂꯩꯕꯒ ꯎꯗꯦꯅꯦ ꯀꯗꯣꯝꯗꯒ ꯂꯩꯕ ꯖꯥꯠꯅꯣ ꯈꯟꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯥꯐꯝ ꯍꯣꯖꯪ ꯑꯗꯨ ꯆꯪꯂꯝꯃꯤ ꯊꯣꯏꯕꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ 이붕어 ꯊꯥꯡ ꯁꯥꯒꯦꯔꯥ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯅꯥꯔꯩꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 이붕어 ꯁꯤꯗ ꯐꯝꯃꯨ ꯀꯔꯝꯕ ꯊꯥꯡ ꯁꯥꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯥꯗꯨ ꯐꯝꯊꯩ ꯃꯃꯤꯠ ꯑꯗꯨꯅꯗꯤ ꯁꯅꯥꯔꯩꯕꯨ ꯐꯂꯞ ꯌꯦꯡꯂꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯎ ꯋꯥ ꯌꯥꯅꯕ ꯊꯥꯡꯂꯥ ꯅꯥꯄꯤ ꯐꯥꯅꯕ ꯊꯥꯡꯂꯥ ꯆꯥꯛꯈꯨꯝꯒꯤ ꯍꯩꯖ꯭ꯔꯥꯡꯂꯥ ꯀꯔꯝꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯑꯩꯅ ꯁꯥꯒꯗꯧꯔꯤꯕꯅꯤ
ꯇꯥꯗ ꯑꯩ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯆꯕꯅꯤ ꯍ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯀꯔꯤ ꯄꯥꯎꯒꯤꯅꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯄꯥꯎꯁꯤ ꯂꯩ ꯄꯥꯎ ꯑꯁꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯅꯕ ꯊꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯒꯅꯤ ꯍꯥꯏ ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯤꯡꯉꯤ ꯑꯣ ꯐꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯃꯛ ꯐꯝꯂꯤ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯃꯃꯤꯠ ꯑꯗꯨꯅ ꯁꯅꯥꯔꯩꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯗ ꯋꯥꯠꯂꯤ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣꯗꯅ ꯍꯣꯏ ꯅꯨꯄꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯆꯠꯅꯤꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕꯒꯦ ꯃꯃꯥꯛ ꯅꯨꯄꯥ ꯑꯩꯕꯨ ꯍꯦꯛꯇ ꯇꯥꯜꯂꯦ ꯍꯥꯏꯋꯥꯅꯤ ꯉꯥꯛꯇꯪ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯕꯁꯤꯗ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯊꯣꯛꯂꯛꯄꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯀꯣꯛ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯏ ꯏꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯅ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯎꯔꯦꯗꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯔꯝꯈꯤꯕꯁꯤꯡꯗꯣ ꯀꯗꯔꯅꯤ ꯍꯥꯏꯗꯅ ꯁꯒꯣꯜ ꯉꯥꯛꯇ ꯊꯧꯗꯣꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦꯁꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯃꯆꯤꯜ ꯊꯤꯕ ꯁꯥꯔꯤꯅꯦ ꯁꯛꯇ ꯑꯁꯤꯗ ꯀꯔꯝꯅ ꯁꯥꯟꯅꯔꯩꯅ ꯌꯥꯕꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯅꯨꯄꯥ ꯑꯃꯅ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯋꯥꯇꯥꯗ ꯀꯗꯥꯏꯅꯣ ꯁꯅꯥꯔꯩꯕꯨ ꯀꯗꯥꯏꯅꯣ ꯐꯤꯖꯤ ꯃꯅꯨꯡꯗꯒ ꯀꯤꯗꯨꯅ ꯊꯣꯛꯄꯤꯔꯛꯏꯔꯣ ꯍꯥ ꯐꯤꯖꯤꯗ ꯄꯨꯊꯣꯛꯄꯤꯔꯛꯏꯔꯕ ꯅꯨꯄꯥꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯅꯗꯤ ꯊꯥꯡ ꯁꯥꯕꯒꯤ ꯌꯥꯊꯪ ꯄꯤꯕꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯁꯤꯅ ꯑꯣꯏꯔꯝꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃꯗꯤ ꯐꯪꯒꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛꯇ ꯀꯣꯠꯇꯨꯅ ꯂꯧꯍꯧꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤꯁꯤꯗ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯥꯕ ꯂꯣꯏꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯃꯒ ꯁꯥꯔꯒ ꯐꯅ ꯌꯥꯝꯅ ꯇꯥꯟꯁꯤꯜꯍꯧꯕꯗꯤ ꯌꯥꯒꯅꯤꯁꯦ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥꯔꯩꯅ ꯁꯠ ꯈꯨꯝꯃꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯂꯣꯏꯅ ꯌꯣꯜꯂꯨꯔꯅꯤ ꯅꯈꯣꯏꯅ ꯁꯥꯒꯗꯕ ꯑꯣꯏꯔꯒꯅ ꯅꯧꯅ ꯑꯃꯨꯛ ꯁꯥꯎ ꯊꯣꯏꯕꯅ ꯍꯩ ꯃꯆꯣꯏ ꯉꯥꯡꯂꯅꯨꯀꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯉꯝꯖꯔꯔꯣꯏ ꯊꯥꯡꯁꯤꯡꯁꯦ ꯌꯣꯜꯂꯨꯗꯣꯏꯅꯤ ꯑꯩ ꯃꯄꯥ ꯅꯆꯥꯁꯦ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯈꯔ ꯄꯨꯔꯒꯅꯦ ꯃꯔꯥꯏꯅ ꯌꯣꯟꯖꯔꯨꯁꯅꯤꯗ ꯁꯅꯥꯔꯩꯅ ꯊꯥꯡ ꯈꯔꯕꯨ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯈꯜꯂꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ ꯖꯥꯠꯂ ꯈꯪꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯋꯥꯅꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯁꯅꯥꯔꯩꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯥꯏꯅꯩ ꯉꯥꯏꯕ ꯀꯜꯂꯒꯅ ꯀꯩꯅꯣ ꯐꯪꯉꯤꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯃꯍꯥꯛ ꯊꯣꯛꯂꯛꯀꯅꯤꯅ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯃꯁꯛ ꯐꯖꯈ꯭ꯔꯕꯅꯣ ꯁꯕꯥꯅ ꯁꯤꯅꯒ ꯐꯖꯔꯤꯕ ꯄꯥꯝꯂꯦꯗ ꯑꯩꯗꯤ ꯃꯍꯥꯛꯀꯤꯁꯦ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ ꯊꯥꯡꯂ ꯀꯩꯅꯣꯝꯁꯨ ꯄꯥꯏꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ ꯉꯥꯏꯈꯣ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯈꯣ ꯁꯅꯥꯔꯩꯅ ꯃꯃꯥꯡ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯆꯠꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯩ ꯁꯨꯝ ꯏꯟꯅꯩ ꯑꯃꯨꯛꯁꯨ ꯂꯦꯞꯄꯤ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯀꯧꯔꯛꯏ ꯁꯅꯥꯔꯩꯅ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯩꯒꯤꯅꯣ ꯃꯗꯨ ꯍꯪꯉꯤꯗꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯅꯈꯣꯏꯒꯤꯁꯦ ꯃꯁꯤꯗ ꯀꯩꯗꯧꯏꯅꯣ ꯍꯥ ꯀꯔꯤ ꯇꯧꯏꯅꯣꯕ ꯅꯈꯣꯏꯕꯨ ꯅꯊꯧꯒ ꯑꯝꯇ ꯂꯩꯇꯕ ꯃꯤꯔꯣ ꯃꯤꯅ ꯈꯔꯒ ꯐꯖꯗꯦ ꯅꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯈ꯭ꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯇꯨ ꯎꯔꯕ꯭ꯔꯥ ꯈꯥꯎꯁꯤꯗ ꯌꯥꯎꯔꯤꯁꯦ ꯊꯥꯡꯁꯤꯡ ꯑꯁꯤꯅ ꯑꯃꯃꯝꯇ ꯌꯥꯟꯒꯗꯕꯅꯤ ꯑꯗꯨ ꯐꯖꯕꯤ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯕꯗꯨꯗꯤ ꯄꯛꯆꯗꯦꯗ ꯄꯛꯆꯕ꯭ꯔꯥ ꯄꯛꯆꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯣꯏꯍꯥꯏ ꯍꯥꯏ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯇꯥꯝꯅꯤꯅꯦ ꯃꯁꯤꯗꯤ ꯍꯟꯖꯧꯔꯒꯦ ꯅꯨꯄꯥꯁꯤꯡꯗꯨ ꯆꯠꯅꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯈꯪꯒꯅꯤ ꯑꯩꯁꯨ ꯊꯥꯡ ꯑꯃ ꯁꯥꯒꯦ ꯑꯩꯅ ꯁꯥꯕ ꯊꯥꯡ ꯑꯗꯨꯅ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯃꯈꯩꯒꯤ ꯃꯃꯤꯠꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯊꯣꯛꯀꯦ ꯁꯅꯥꯔꯩ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯩ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯊꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯌꯣꯟꯕꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯊꯥꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯥꯡꯅꯣ
ꯁꯥ ꯉꯥ ꯀꯛꯄ ꯑꯗꯒꯤ ꯅꯥꯄꯤ ꯅꯔꯥꯡ ꯍꯥꯏꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯥꯡꯅꯤ꯫ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯅ ꯃꯃꯜ ꯀꯌꯥꯃꯨꯛ ꯂꯩꯒꯦ? ꯃꯃꯜꯗꯤ ꯈꯔ ꯋꯥꯡꯈꯠꯂꯦ, ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯇꯥꯒꯦ꯫ 이베마, ꯂꯩꯁꯥꯕꯤ ꯅꯪꯅ ꯊꯥꯡ ꯌꯣꯜꯂꯤꯕꯁꯤꯕꯨ ꯅꯁꯛ ꯁꯣꯟꯊꯣꯛꯅ ꯐꯖꯩ. ꯅꯍꯥꯟꯈꯩꯁꯨ ꯃꯎꯗꯦꯗ. ꯏꯄꯥꯅ ꯁꯥꯕ ꯊꯥꯡꯅꯤ, ꯑꯩꯅ ꯃꯁꯤꯗ ꯄꯨꯗꯨꯅ ꯌꯣꯟꯕ. ꯃꯁꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏꯅꯦ, ꯃꯁꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ. ꯊꯥꯡ ꯑꯗꯨꯒꯤ ꯃꯃꯜꯗꯨ ꯄꯤꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯁꯅꯥꯔꯩꯅ ꯈꯜꯂꯤ. ꯑꯩꯅ ꯌꯣꯜꯂꯒꯕꯨ ꯀꯔꯤꯒꯤ ꯁꯤꯠꯂꯣꯏ ꯍꯥꯏꯕꯒꯦ? ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯣꯜꯂꯒꯦ. ꯀꯩꯊꯦꯜꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯁꯅꯥꯔꯩꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯩꯅꯈꯤꯔꯝꯃꯤ. ꯁꯅꯥꯔꯩꯗꯨ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯨꯡꯉꯥꯏꯔꯦꯗ, ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ. ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯧꯔꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ. ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯠꯂꯝꯃꯤ. ꯊꯣꯏꯕꯅ, ꯐꯔꯦ ꯐꯔꯦ, ꯃꯗꯨꯒꯤ ꯁꯦꯜꯁꯤꯡꯗꯨ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯣ. ꯇꯣꯝꯕꯤꯅ, ꯃꯗꯨ ꯌꯥꯕ꯭ꯔꯗ? ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯄꯤꯌꯨ. ꯁꯤꯈꯩꯁꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ. ꯃꯃꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯀꯣꯅꯨꯡꯗ ꯉꯟꯅ ꯑꯩ ꯆꯠꯈꯤꯒꯦ. ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯀꯦ. ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ. ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯡ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ. ꯍꯩ, ꯀꯅꯥꯅꯣꯅꯦ ꯊꯥꯡ ꯁꯥꯔꯤꯕꯁꯤꯅ? ꯗꯪꯗꯪ ꯌꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ? ꯍꯣ, ꯀꯅꯥ ꯑꯣꯏꯅꯤ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯠꯇꯅ. ꯃꯗꯤ ꯀꯔꯤꯒꯤ ꯊꯥꯡ ꯁꯥꯔꯤꯕ? ꯍꯣ, ꯈꯪꯖꯗꯦ. ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯅꯨꯄꯤꯅꯦꯅ ꯈꯜꯂꯒ ꯌꯣꯛꯈꯤꯕꯅꯤ, ꯅꯠꯇ꯭ꯔꯕ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯥꯅ ꯊꯥꯡ ꯁꯥꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯄꯥ ꯅꯪꯁꯨ ꯁꯥꯔꯤꯗꯨꯗꯤ. ꯍꯣꯏꯁꯦ, ꯅꯈꯣꯏꯅ ꯃꯥꯅ ꯆꯥ ꯉꯥꯡꯅꯕꯁꯦ ꯑꯩ ꯉꯝꯖꯗꯦ. ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ. ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ. ꯏꯆꯦ, ꯈꯥꯎꯁꯤꯗ ꯂꯩꯔꯦ, ꯃꯁꯤ ꯌꯥꯟꯁꯤꯟꯕꯤꯈ꯭ꯔꯣ. ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏꯅꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯟꯅ ꯊꯣꯛꯂꯛꯏ. ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯁꯤꯗ ꯌꯥꯟꯊꯠꯈ꯭ꯔꯕꯗꯤ ꯐꯒꯗꯧꯕꯅꯤ. ꯀꯔꯤꯒꯤ ꯌꯥꯟꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗ ꯇꯣꯡꯂꯤꯕ ꯌꯣꯡꯅꯥꯎꯁꯤꯡꯁꯦ ꯃꯤꯠꯇ ꯆꯪꯉꯤꯅꯦ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯂꯩꯁꯥꯕꯤ, ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯕꯣ? ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯟꯈꯠꯄꯁꯤꯗꯤꯕꯀꯣ. ꯍꯩ, ꯈꯥꯎꯗꯣ ꯄꯤꯔꯧꯁꯦ. ꯊꯣꯏꯕꯗꯨ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤꯅ ꯊꯥꯡ ꯁꯥꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ. ꯁꯅꯥꯔꯩꯅ ꯊꯥꯡ ꯁꯥꯗꯨꯅ ꯂꯩꯔꯤ. ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯁꯥꯔꯤꯕꯗꯨꯕꯣ? ꯁꯅꯥꯔꯩꯅ ꯈꯨꯝꯃꯤ. ꯏꯃꯥ, ꯅꯆꯥꯅ ꯁꯥꯔꯤꯕꯁꯦ ꯍꯨꯊꯥꯡꯅꯤ. ꯍꯨꯊꯥꯡ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯥꯡꯅꯣꯅꯦꯍꯦ? ꯏꯃꯥ, ꯍꯨ ꯇꯩꯔꯒ ꯁꯥꯕ ꯊꯥꯡꯕꯨ ꯍꯨꯊꯥꯡ ꯀꯧꯏ. ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯍꯨ? ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯀꯔꯤꯒꯤ ꯅꯪꯗꯤ ꯍꯨꯊꯥꯡ ꯁꯥꯔꯤꯕ? ꯑꯩꯕꯨ ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯃꯈꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ, ꯑꯁꯤꯒꯤ ꯃꯃꯤꯠꯁꯤꯡꯁꯦ ꯍꯨꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯀꯣꯠꯀꯦ ꯇꯧꯕꯅꯤ. ꯃꯥꯡꯖꯔꯦ. ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ. ꯅꯪ ꯑꯁꯤ ꯅꯨꯄꯤꯅꯤꯀꯣ, ꯈꯛ ꯀꯥꯎꯒꯅꯨ. ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯎꯁꯤꯠꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯕ꯭ꯔꯕ? ꯏꯃꯥ, ꯋꯥ ꯍꯥꯏꯒꯦ. ꯑꯗꯨꯝꯅ ꯇꯧꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯊꯤꯌꯨ. ꯃꯤꯒꯤ ꯃꯆꯥꯁꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯣ. ꯑꯩꯈꯣꯏꯗꯅꯤ ꯑꯋꯥꯕ ꯇꯥꯒꯗꯕꯁꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ. ꯅꯄꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ. ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯇꯣꯝꯕꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯁꯤ. ꯃꯈꯣꯏ ꯄꯨꯝꯕꯁꯤ ꯀꯧꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯁꯤ. ꯆꯥꯡꯌꯦꯡꯗꯨꯗ ꯉꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯏꯆꯥꯅ ꯂꯩꯔꯣ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯗꯤ ꯃꯈꯣꯏꯗ ꯂꯩꯕ ꯉꯝꯃꯣꯏꯀꯣ. ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ. ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯀꯔꯝꯅ ꯏꯆꯥꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏꯗꯕ ꯆꯥꯡꯌꯦꯡ ꯑꯃꯕꯨ ꯇꯧꯍꯟꯒꯗꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯁꯥꯔꯤꯕ ꯍꯨꯊꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯍꯨꯊꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯊꯨꯗꯦꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒꯦ. ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯥꯅ ꯁꯥꯔꯒꯦ ꯏꯃꯥ. ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ.
Numit marinigi matungni, numit asigi ayuki matamda Sanaraygi sumangda pakhang nupa mayam amana pareng leplaga leirami numit asida. Pakhang mayam asi changyenggadoribani aduna masak matau phajabi Sanaraybu pamjaba nupa makhaina changyengnaba asida saruk yanaba haiduna ayuki matamdagi laktur leirabani. Nupa kharana hainai, kari changyengbu oigadoriba jatno khangdeni aidi amabu oiro adumak hekta yauragadabani Sanarayse aina phangdaba yade. Aikoise punna masing phanadi yamiko kun muka surungadra atei lakadabaga waliba jatla mayamsigi maraktagi amanadi soidana oikigadoribaniko. Thongalda sagol thogba nupa amasu changlai nupadubu ubada tapna hainai. Masigi sagol thogba nupa asisu yauriba oiriko masak asi onthokna nusikidreda. Hoine kari kanadabada kaidabu laino khangdene. Makhoi mayam suna tillabada thoiba tombi amadi Sanarayna sumangda lepi. Thoibada nupasing adubu yengduna hairai. Nakhoi mayamna aigi ichanupi Sanaraybu pami nuksi haibase mapa isu khangi. Adubu miyoi amakhaktangna ichanupi asibu laugadabani. Aduna ngasigi changyengba thoramase pangthokpani. Changyengba mai paklaba miyoi aduda ichanupibu thajagani. Kanamatana ngamjabadi kanamtada piraroi. Aduga masigi matungda nakhoi kanamtana ichanupi lumba lakpasu yaroi. Sanarayna hairai, aina pariba thang asibu thudekpa ngamba miyoi aduda aina leigani. Nupa amana hairai, thang adubu aikoina thudekpa ngamdana mawongda yam thana haidun saramladi kamdauba. Sanarayna, phare nakoina thudekpa mak natrabasu khara makhaidi kolhalo. Wafam asidi yanaraduna nupasing aduna mathang manaw naina amamamta oina thang adu paiduna kona bu hotnarami adubu makhoi kanamtana thang adubu khajik phawba kolhanba ngamde. Sanarayna mabukningda khali, hu haptuna yot yamna haiduna kanamtana machi lengba ngamdana mongna sakrabana aina kanamtana ngamloi. Lairiba nupasing aduna thang adubu kolhanabu hotnabada kanamtana ngamlamde. Maithiriba nupasingdu amamamta oina asum thokirami. Asumna sum thokibana mafam aduda kanamta lehaudre. Mama macha makhoi ahumdu yengnaduna wagwa noi. Sanarayna, matik chadaba miyoisingsida aina karamna yum palugani aigidamak matik chaba misak adubu ngaiduna ai leirage. Sanaraydu mama mapa anigi manakta lengdana adumak leikirami aduga nupa kanamtana mahakpu lumba lakiramde.